Ahandangasi maru aba pausing mamang sarkar sing da picnic salambadi yai BJP ke sarkar asin nadi sakwa tharang ki thabak paikat pasat pani haina Chief Minister N Biren na haikre all political party ki memorandum drafting subcommittee na center da pisin gada memorandum semba loire Low Yanaba Paiduna Tamba Poway Sing Sakang Daba Sing na Mai Tabaki Tabak Satarakli, Marilena Sing na Maraleba Sing Faduna Charak Pibio Haina, Low Me Sing na Fondo Narakli. Dealers in a kerosene sing talked about the kerosene liter, the Lupa Kulhumdo Pibadu, Miam the liter, the Lupani Fumanga, the Yankai Power Pidu Lena di Haina, Minister Karam Siam na Fondo Cray. Amasung I am seen a Kuan Bama from Singda Hidak Mana Sing Yuan Bating Lahana Mahut Minister T.A. Siam Kumana Lau Tokre. Kurumzari, Hausik Maru ever pausing Sandon Pizari. Mamang ke sarkar na sing da picnic salam badi yai BJP ke sarkar asina di sakwa tharangi thabak paikat basat pani haina Chief Minister N Biren na ngasi miyam gi numit ki thoramda paumi sing da phongdokre mana makhata na hai kibada aikhoi masel hunabagi mahuta sakwa lambi da puning sang mane hena fai khongsang lambi da accident thokchuna mi simna nangki ba adu mamang gi Congress sarkar gi khudol ne mana sarkar na paikat ke ni haina lauthuk kiba thabak sing asi sin da khakta haibana tana thabak oina uhan ba haurabani haiki मोई मतम न तब जाने सिंग चपजे पिकनिक की टाइप था तब जाने तो मोई तौरम बदुने अदो सीधी मोई नते सीधी अनुभव सरकार ने लिंदु लई खंगी दो लिंदु मोई थम मसुरम बे मैडम दि खंगी बमी दो ना अकोई दि कारपेट था कान थेंगना दे मियाम दो उरे दना मियाम दो नफु दो पुथो को याब मी नते स्पॉन्टेनियसली मद थोगले इबा दो अदुगा होय अदई मोई न तौरम बने ना मजो हाइदा खोंसांग रोड को मोई तोरम नि केनो सही कुन कुथा द एक्सीडेंट होई गदो उरे लंबी दो उबिरे ना मैन अदो मोई क्रेडिट नि केनो मोई न लोशन मंग ममदब मयाम मा अखोई न लोशन लगा पब्लिक ट पी अखोई की सरकार न तब तो बम लागा सो अखोई न तोरम बदो दो मोई न दम लोशन लगा पी नि अदो गुंबदो द ngang na bagi level do gi politician do na how they will serve the state adu gi level do na how balau do lau thoi se ko ai hai de it is an open challenge लाउथोक को नते ब्लैक एंड व्हाइट इरे पिरि दो मन रफसि पॉलिटिकली मोय याइगा हुन्नबगी मथौ तादे प्रजा दा इरा हाइनिंग बदि प्रैक्टिकली यंबियो प्रैक्टिकली हेंग थबक ओइना यंबिरो थबक दु फद्रगना अखोय पिबा फमलो अखोय दे अखोयना हाइरिसि थबक ओइना वनथोकनी अदुगा मोयना तौरमबगी खुदम मैबु खोंसांग लंबी मयाम उबिरेना सही 35 कुन कुनथ्रा जिरी लंबी उबिरेदा थोंग अमा फाउ जत्रा खुलमदे जिरी लंबी हंतक तनी तता की तंखाई यौना पुथरम तो पुथदना सत्प यारिसे people have seen everything अदा मोय का सिदैदा दु ngang रुबगी मथौ तादे ना आइदे दुमाइना फील तो मामांगी previous government की लेरब grievances मयाम दुनी अखोइन होजिक सेंगिसे मामांग द जवान पिसल लंबा हाइजल लंबा तौसल लंबा तौदी तौरम दबा मयाम दुनी अखोइन होजिक सेंजरिसे मयाम खमगी अखोइगी मतमदा कोई कमिटमेंट पीरगा तौदबगी एजिटेशन अमता लेते ममांग तौनी हारमगा थमंबा फुम्मा थनमा मयामबु सेंगबदने कोइनो हजि खितंग मतम संगिसे महाग नमखता ना हाइखिबदा नागा इंटीग्रेशन की वाफम सिलिसिंग मसामपन हुमद्रागनी थोइदा कांग्रेस पार्टी ना AICC के जनरल सेक्रेटरी याउना यूनाइटेड नागा इंटीग्रेशन काउंसिल का साइन तंगदुना नागा सिंह पुनसिनबदा अयत पपिरोय हाइना अयाब बिथोखिबने मतमदु द NSN IM लेत्री NSN IMD लिसिंग मसामपन मरिफुगनी पांदा थोरखिबने नागा इंटीग्रेशन की मरु हुलंबदी कांग्रेस पार्टी ननी मरम असिना कांग्रेस पार्टी न मियामदा लाले हाइजफम थोइ हाइखि Chief Minister मखाता न फोंदोखिबदा हंदकी संगाई फेस्टिवल असिग मरी लेना पांगथोकदरिबा बिजनेस समिट असिदा नॉर्थ ईस्ट स्टेट की Chief Minister अहुम यावना फॉरेन इन्वेस्टर के सरुप यागदोरी भारत के फर्स्टेना संगाई फेस्टिवल हौदोपा लाकदोरिबा महा के खोंसत असिदा अथिंग मपीबिगेनो हाइना Chief Minister न अपील चौखी करी हाइगदनो आइगे साइट की मसुगुंबसी तोहनिंगदे मोइगसु कोज अमा लेबगी तौरइनि तौबदि अदु ओरगसु मणिपुर सी वारे नॉर्थ ईस्ट
as a whole why adubu Manipur na hena why adum matam punamakta ekhoi si irang da leidana yam why aduna ekhoi kitang relax sor kitang hontoga leiriba mayam sigi thabai ingang sakot thoram da kitang mang sangsan da matam ni aduna yaragadi ai si boycott na singbasi ai gi side gi di tawhningde aduga tawbigano na yapil su tong ngasi miyam gi numit amasung singi lusingba singi numita miyo lising amasong arom se minister ga haktheng ngana unaduna lanai amadi organization kya gi apunba wakat chongarom se minister da thamki sidi January gi tarik amma 2000 India government amasung NSNIM ga sathariba peace talkie framework agreement na Manipur da akaiba pidinabagi matang da all political party gi mifam na sem ki bami tarina saba memorandum drafting subcommittee gi ngasi pangthok ki ahumlak suba mifam na memorandum sember loire hairi subcommittee gi chairman deputy chief minister Y Joy Kumar na mifam lor matungda new secretariat leba mahaki office sember da pangthoba paw gi mifam amada memorandum asi ngasi nominee gi manungda chief minister da lankalagani madugi matungda all political party gi mifam amana aroibo aina laptop lagani aroibo aina sianlaba memorandum adu prime minister da pisingani memorandum asi draft tau ringaida issue asiga mari leinana tongan political parties singdagi pukalakiba proposal amasung suggestion sing meeting da lochilaba matung siambani party line ki khanaba leitana member khudimangna Manipur gi territorial integrity NSNIM ke peace talkie warusun purakpada phibam amatada compromise toroi haiba wakhalon lei sahi asigi December thada warusunama purakani masina Manipur ge territorial integrity da akai ba pirakani haina miyam singnaba amaleiriba asi center da sweden taksinuna state asigi apun bi saktam da kariguma phibam amatada compromise toroi haiki si koi finalize tawulore adu koi jam thuna nominee ki manungda honorable chief minister da koi submit tawjarani adugi matungde all party meeting amuk kaurga haibasi puthorga pura finalize hoga yamna thuna government of India da koi gi Manipur state ki leiba stakeholder mayam sing ki party mayam leiba kolibisi ki karisteno haibido koi khanganaba adu mai tawna tawgani mayam nasu yam ngangna ba khonaba haibidi sub committee sin kaim tawdrba khotabra haibigi adugumagi kanabadu maduso en kidang remove tonba tawdobnate koi naina duna khonaduna tawga smaidong finalize tawre Handak ising isaw na maram oiduna ahum marirak lau panba harom laba laupham sing manghan krab matung da laumi sing na wana khonaduna phaulo gana ba khonrak pa matam asida lau genana ba paiduna thamba phaubai sing sakang da bas na mai thabagi thabak satharakte ngarang su Bisnupur district ki ngai khongkhuno amadi Bisnupur district ki pam house ki mamangi laupham sindagi khonggatlaga tidim lambi ki nakal da ngasi yainana ba paiduna thamba phaubai sing sakang da bas na mai thadok lamle Fire service kamu laktuna mai kanbegi thabak chatharaba su phawbai sing adudi amata lawba yadre mai thadok payam laba phawbai sing adugi mapu sing adudi laisam samananda amadi takhelabam athawa maitai gini makoi anima kaino thongkha dagini thodok adugi matang da lopham sing asigi longmisina phongdoropada handak thokiba isauna ahum lak mang takhan khraba lopham sing asi wana khonaduna mahi saraga daba khajita ngarba matam asida sakang daba sina mai thadok lamba asi pnd Kari maram gino haibu sabsa na majilena bas na kangan biyo marale basing faduna anyo eba charak biyo haina phongdorakli ai sigi lopham sing ngarang paijabani ado ngasi tawmi film sini sigi lawsi oina bo hona bada hantak se inot ka dana ohumdaksu sidana ohumdaksu hanjan lingjerabani yang wana aidina tanam ate su sida su makhada su amathoi ado tawge yauna taw mi khara leirabra haibase hainingi ate da tawbudi tawbuni kumamagi suwana hona jadana tawjaba posi da phau haiba phausi buk isikja oyari posi si thage yauna thaba ma chanabi moina tawra isi hanta ingonda thokraga ju makhata ba ate atopata thok idana ba mai thari bising su ai haijari kari nuai tabalai bagino rana ingonda nuai tabagira natra kari penda bagino masi matung taba atay da thohan bidana ba mari lena bising su kitang miyeng changbina ba nei hajari ai nu zari je long maram ne bako ado log je
ꯍꯧꯔꯛꯄꯗꯒꯤ ꯑꯆꯧꯋꯥꯅꯗꯤ ꯈꯥꯎꯕ ꯌꯥꯕ ꯂꯣꯛꯄ ꯌꯥꯕ ꯐꯥꯎ ꯑꯆꯧꯋꯥꯅ ꯍꯣꯠꯅꯔꯦ ꯑꯗꯨꯒ ꯉꯔꯥꯡꯁꯨ ꯅꯣꯡ ꯃꯪꯉꯦꯅ ꯂꯩꯈꯣꯝ ꯃꯔꯛꯁꯤꯗ ꯋꯥꯅ ꯍꯣꯠꯅꯔꯦ ꯉꯔꯥꯡꯁꯤ ꯏꯟꯖꯤꯟ ꯐꯪꯉꯗꯤꯅ ꯇꯦꯡꯉꯁꯨ ꯇꯦꯡꯅ ꯌꯩꯅꯅꯕꯅ ꯀꯟꯅ ꯍꯣꯠꯅꯕꯅꯦꯕ ꯅꯣꯡ ꯇꯥꯗꯧꯔꯦꯅ ꯑꯗꯣ ꯇꯉꯥꯏ ꯐꯗꯕꯒꯤ ꯏꯟꯖꯤꯟꯁꯦ ꯐꯪꯗꯔꯦ ꯑꯗꯣ ꯉꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯄꯥꯎ ꯄꯤꯔꯛꯑꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯐꯧꯗꯣ ꯃꯩ ꯊꯥꯗꯣꯛꯑꯝꯃꯦ ꯃꯤꯅꯥꯅ ꯌꯥꯝ ꯐꯠꯇꯕ ꯌꯥꯝ ꯆꯥꯎꯈꯠꯇꯕ ꯊꯕꯛꯅꯦꯕ ꯁꯤꯗꯤ ꯁꯤ ꯃꯤꯒꯤ ꯄꯨꯟꯁꯤ ꯑꯃꯒꯤ ꯏꯃꯨꯡ ꯑꯃꯒꯤ ꯃꯤ 5-6 ꯂꯩꯕ ꯏꯃꯨꯡꯁꯤꯒꯤ ꯄꯨꯔꯥ ꯆꯥꯛꯍꯥꯎ ꯊꯥꯗꯠꯄꯅꯦꯕ ꯁꯤ ꯑꯗꯨꯅ ꯁꯤꯠꯇꯣ ꯆꯦꯟꯅꯕ ꯃꯤꯁꯦ ꯍꯦꯛ ꯐꯥꯗ꯭ꯔꯤꯕꯣ ꯑꯩꯗꯤ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤ ꯍꯧꯔꯀꯥꯟꯗ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯖꯟꯅꯦꯒ ꯑꯩ ꯏꯃꯨꯡ ꯃꯤ 5-6 ꯆꯥꯔꯤꯕ ꯌꯥꯝ ꯋꯥꯅ ꯑꯩꯈꯣꯏꯗꯤ ꯊꯕꯛ ꯑꯃ ꯇꯧꯖꯕꯁꯨ ꯅꯠꯇꯦ ꯏꯆꯥ ꯃꯌꯥꯝꯁꯦ ꯂꯥꯏꯔꯤꯛ ꯇꯝꯅꯕ ꯍꯣꯠꯅꯕ ꯂꯧ ꯃꯇꯝꯒꯤ ꯂꯧ ꯁꯨꯖꯕꯅꯤ ꯈꯪꯗꯦ ꯄꯥꯠ ꯆꯠꯄꯅꯤ ꯈꯪꯗꯦ ꯑꯗꯨꯝ ꯀꯟꯅ ꯍꯣꯠꯅꯖꯔꯤꯕ ꯄꯨꯟꯁꯤꯅꯦꯕ ꯑꯗꯨꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯈꯠꯇꯕꯁꯤ ꯑꯃꯨꯛꯇ ꯃꯌꯥꯝ ꯆꯪꯗꯅ ꯍꯣꯠꯅꯕꯤꯗꯅ ꯑꯃꯨꯛꯇ ꯐꯒꯠꯄꯤꯌꯨ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯕꯤꯁꯅꯨꯄꯨꯔ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨ ꯑꯃ ꯂꯥꯛꯇꯨꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯄ ꯍꯧꯈ꯭ꯔꯦ ꯄꯟꯕ ꯌꯥꯏ ꯁꯛꯈꯪꯗꯕꯁꯤꯡꯅ ꯃꯃꯥꯡꯗꯁꯨ ꯇꯣꯉꯥꯟꯕ ꯂꯧꯐꯝꯁꯤꯡꯗ ꯐꯧꯕꯩꯁꯤꯡ ꯃꯩ ꯊꯥꯔꯝꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕꯅꯤ ꯗꯤꯂꯔꯁꯤꯡꯅ ꯀꯦꯔꯣसिꯟ ꯆꯤꯡꯊꯣꯛꯇꯕꯗꯒꯤ ꯀꯦꯔꯣसिꯟ ꯂꯤꯇꯔꯗ ꯂꯨꯄꯥ 12 ꯄꯤꯕꯗꯨ ꯃꯤꯌꯥꯝꯅ ꯂꯤꯇꯔꯗ ꯂꯨꯄꯥ 95 ꯌꯥꯡꯈꯩ ꯐꯥꯎꯕ ꯄꯤꯗꯨꯅ ꯂꯩꯅꯔꯤ ꯍꯥꯏꯅ ꯀꯟꯖꯨꯃꯔ ꯑꯦꯐꯤꯌꯔ ꯐꯨꯗ ꯑꯦꯟड ꯄꯕ꯭ꯂꯤꯛ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟꯒꯤ ꯃꯤꯅꯤꯁꯇꯔ ꯀꯔꯝ ꯁ꯭ꯌꯥꯝꯅ ꯉꯁꯤ ꯑꯣꯜ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯂꯩꯕ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯝꯕꯩꯁꯤꯡ ꯎꯅꯕꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯐꯪꯂꯤꯕ ꯀꯦꯔꯣꯁꯤꯟꯒꯤ ꯀ꯭ꯋꯥꯇꯥ ꯑꯁꯤ 1,953 KLꯅꯤ ꯁꯦꯞꯇꯦꯝꯕꯔ ꯑꯃꯁꯨꯡ ꯑꯣꯛꯇꯣꯕꯔ ꯊꯥꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯦꯔꯣꯁꯤꯟ 1,353 KL ꯗꯤꯂꯔꯁꯤꯡꯅ ꯆꯤꯡꯊꯣꯛꯇꯨꯅ ꯂꯩꯔꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯊꯪ ꯊꯥꯒꯤ ꯀ꯭ꯋꯥꯇꯥ ꯐꯥꯎꯕ ꯀꯛꯈꯤꯕ ꯌꯥꯅ ꯂꯩꯔꯦ ꯅꯕꯦꯝꯕꯔ ꯇꯥꯡ 30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯔꯤ ꯂꯩꯅꯕ ꯗꯤꯂꯔꯁꯤꯡꯅ ꯀꯦꯔꯣसिꯟ ꯆꯤꯡꯊꯣꯛꯇ꯭ꯔꯕꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯂꯣꯀꯦꯜ ꯃꯥꯔꯀꯦꯠꯇ ꯑꯣꯏꯅ ꯌꯣꯟꯊꯣꯛꯂꯒꯅꯤ ꯍꯥꯏꯈꯤ के ऑयल से यामना मरांग कायना स्टॉक तो पैरे इसी मरुएबा फैक्टर दे एडल्ट्रेशन थिंगकपा भारत सरकार ना कोई द पिरेबा सिसु मखाता नामु सिंथोक्त्रगदि लाभ ससलकपगी अदुना मरम ओइदना अकोई लैरिबा मफंगमम थोकपा मयामसिना अप टू नवंबर 30 गी मनुंगदा मोगी लौथोफम थोकपा एसके ऑयल से लौथोक्त्रगदि रिटेल शॉप द आदोप खंगदे एनीथिंग तौरगा अदि लाभ प्रजागी पोचे फंगनबो होनगनी IMC na kuonba mafam singda hidak mana sing yonba thingle haina mahut minister TS Sam Kumar ngasi mahaki office ta pangthoba pang misinga unabada phongdokre mahana makha taraduna dukan singi mamangda amot akai sing sakhairamba thengnarabadi dukan phamandabagi thabak phawba lokhatkani pauna kaithel thangal kaithel uripok lambi kwa kaithel lamina singba mafam singda phamliba singi dukan mamangda dustbin thamgodabani Imphal bu smart city oina samganaba lupa crore sama taruk pirakle tha ahumgi manungda thabak loisinaba IMC gi mayor amasung staff sing honari haiki Thangal Bazar Pauna Bazar amadi Uripok Road Kwakiten Road Airport Road Kesamthong Road Singsamai Road leiba bazar singda dukan phami mayam singna kogi isa gi mangda isa gi mapada amor patan bidanaba metak tha appeal tawri nakarigumba isa gi dukan singda dustbin thambiyo aduga dustbin thamamdragadi mamangda si data ramagadi isa na madaida koi dukan du algi matungina koi excel kholapoda dukan dar singna madu waru bidanaba metak thonda adumasu appeal tawri praja mayamna Imphal city bu luran thamna honabada so mateng pangbiyo aduga huji koina India government na Bharat Sarkar na Manipur da pirakpa smart city pakhanaba huji crosam taru release tore aduna smart city si koi honorable minister ga koi kupna tandara matungda huji nongsing jo hangabadina koi gi leiba Imphal gi mathak fajanaba madi smart city sabsa mong da leina gidamakta koi tha ongi manungda smart city si koi ayamba 90% loina ba koi honagani haduna emedia ke thonda appeal tawi aduna yamrubedi praja singna mateng pangbiyu amasi corporation PBU haiduna ai media ke appeal tawi Manipur kaiba yaroi Manipurda khundaleta aduna leminariba jati kanglu khudimak amatani loinana ngasi phaba chana aduna leiba ceasefire asilising ani amada matamadu ge center da panba amadi state da panba congress lengak amadi NSN IM gi agreement asi matam adugi NDA government ki lengak lakpa matam Atal Bihari Vajpayee prime minister oiba matam da framework agreement hana onthokiba aduda
kari yauribage haiba ngasi Manipur praja miyam na mayak sena khangandriba fawa lepa leitana Congress amadi Manipur praja miyam ga loina makhal makha kya gi khongjang sangsin kigani haina hanigi Chief Minister okam ibobina phongdokrai wafam asing ngasi Manipur Pradesh Congress Party na framework agreement yauriba sing mayak sena khangangadabani haina Manipur gi assembly humpuda AND सरकार के मायो संगसिंग वाकई खोंजंग मरी सुब निमित की बिष्णुपुर डिस्ट्रिक्ट के बिष्णुपुर बाजार लेबा यूको बैंक ममांग पांगथोकी वाकत खोंजंग फोंदोखिबने माना मखा तादुन NSN IM का तौनरिबा सीजफायर असिना हौकिबा लिसिंग अनि अमदसु वहाई अमखक हापचिनबदगी मणिपुर असोब इरांग अमा थोकिबा मियामना खंगनरबा वाफमनी थौदोक अदु करंबा सरकार के मतम थोकिबनो हाइबा मियामना खंगनरबा ngaktani हौकिबा लिसिंग अनि तरागा मंगादा हौजिक सेंटर द लेदिबा BJP गवर्नमेंट असिना फ्रेमवर्क एग्रीमेंट साइन तौनकिबा मतमदा स्टेट गवर्नमेंट खंगल लंबा लेटे IM ना तालिबा दाबी सिंग असि येंगलुरगति अरुणाचल प्रदेश अमसुंग असम द सोपदी खरा खक्तनी अदुबु मणिपुर की ओनेट स्क्वायर किलोमीटर लिसिंग कुन मकोई की ओगदबनी हाइबनी नागा की इशू असिदा नतना करिगुमा सोल्यूशन अमा पुरनब होनबदा BJP की पालिबा गवर्नमेंट सिंग असिना कांग्रेस पार्टी द थंगिनदुना मराल सिदुना कांग्रेस ना येतपो ओइना उहंदुना लेरे election mamangadi NPF asi Manipur thugai ke haiba party ni haduna Chief Minister N Biryana haikiba adu housingna NPF ka samina duna government semla ka kalisu kaiba leite hadun laiba thong asi angapa fawi haiki framework agreement ki matang da drafting committee ama semlakpada Congress tagi member ama yauri ahan bagi ona saruk yarurabasu hilamasi ki matang da BJP ki sabsaba philip ama pidrabadi makhatana saruk yararoi haiki Sahi ani ki mamangda 2015 da framework agreement tawna kribse Assam ki Chief Minister Arunachal Pradesh leiba Arunachal ki Chief Minister matamdogi Manipur ki government Manipur ki Chief Minister tari gomam ta tana ba leide matamda Congress government Assam da su Arunachal da su Manipur su lei haidana tawribra adu orga su government haibisni continuation ni aduna madudi tanabam thokani अमरोमदा थौरम अतुदा सरुक याखिबा हानगी डेप्यूटी चीफ मिनिस्टर गैखांगमना हौजिक लैदिबा सरकार असिना मफम कयादा सटुना पैकेज कया लाउथोलेबा असि असोमदना RBI ना ओवरड्राफ्ट तारे हादुना ट्रांजेक्शन खुदिमक थिंजन खरबनी पैकेज लाउथोलबसु स्पेसिफिक एरिया अमदी वर्क पीदे मसि पिफम थोपनी अपुनबा सेनफम पंगलाउदा लाउथोकपसिदि मरम सादे वांगांग सकपदा प्रजागी इहुल खंगना ngang fagani framework agreement asida aron ba ejen khara leire haibasi soidre miyam singnaba kaya ama yaurabanina ihai haina jinga de sumtho hobana fagani haiki hoje ke salaga karo sama atwe karo sahum karo satrup hadra yagudo be package natti hasaba ngang ba sakpada prajagi hun khang ngang ningi ngang ba sakpada tumang na khang ngang ningi ngang hati thu ba ngang ko ba khuna ba ta ngang lo re hadna ngang ngang mo don to to han ning de School leadership capacity building ke nimitran 20 Sathagata training program ngasilam phel pat leiba NCERT gi multipurpose for the education minister TH Rajesh Samna hogdokrai thoram adu the NCERT gi director M Mina Kumari education S gi director TS Kiran Kumar sarup yakhi minister Rajesh Samna haikibada sarkar gi school singna ozal oriba singna oza amu abigit sabsaba thabak tawdaba yaubuna afaba mahiro sing puthopagi sang namely training program asi matam len gi mohong da khan gi mahuta puning sang nakana basing loksinduna mahiro sing da Please think the school belongs to you, the school is yours. The children, the students are your own children. Listen to them. Please give care. Make them happy. Let maximum learning happen there. The moment you start loving them, listen to them properly. If you listen properly, relationship develops. When there is no proper relationship between student and teacher, there can be no learning. November taraga manga da pham kiba MPP Central Committee gi mifam na hauzik hangduna leidiba State Returning Officer gi pharmacy punana ba MPP gi active member Udoi Luwang bu gena balaitana khankre makha taba agenda khanana ba tangkun ga mathoi gi ayo pung 13 da mifam chathagani haire Manipur People Party yamna leadaba original party ama oibata natana thengkhang character Manipur da sasan taramlaba aduguma party ni maram aduna Manipur People Party gi hauzik nampak tanari ba asi amatu oina punsin naduna anoba president ama khanba Manipur People Party Development Committee sem khibani committee asina party gi member ama tanthokpa ama de president hapagi sakti laite hauzik Manipur High Court president khanbagi matang da case ama leiri maram aduna court ki order lakpa kanda party gi asengba president ama khangadabani
maram aduna party bo nungsiba member amadi sympathizers singna amatu oina punsin aduna party asuma pangal kankhat handuna Manipur da lengak amuk hanna paina bo hona minasi hana committee convener Konthozam Krishna Chandra ngasi Manipur Press Club ta pangtho pa pamu singa unaba amada phongdo krai ekhoi party sigi property kanna bo hona ba party si ekhoina ngasi phawbada leiri bisi da party si soidana hingana na bo hona bada saruk ja jabani development committee na mi tan thoi harise ekhoina mi tan thok bangam bagi hak to ekhoida leite maram adana ekhoina madugumba tan thok tan sin tawbagi thabak tawkhide madu khak ekhoina si press ki khutang na sengdok chari Handak pangthok ko deriba Sangai Festival ga mari lenana ahum suba Sangai International Film Festival November 19 dagi 19 phawa Manipur State Film Development Society gi auditorium hall da pangthok lagani hilam asigi mata nanga si pamu sing unaba amada society asigi auditorium da pangthok re pamu sing unaba adu da art and culture gi commissioner Lakshmi Kumar Film for Manipur gi chairman S Mangol Zau Manipur State Film Development Society gi secretary Hamom Nabasu Sarup Yakhi Commissioner Lakshmi Kumar Fungdo Kibada Festival asi Manipur gi Governor amadi Chief Minister na November 19 gi pung ahum taba matamda hokdokani Festival asi Manipur State Film Development Society amasung Film Forum Manipur ani napun khusam adana pangthokadabani award fanglaba tongan ba feature amadi non feature film sing yauna foreign country gi maming leba film kaya su festival asi da sarup yagani ma namakata na fungdo kibada Manipuri cinema gi concert asi hena pakthok sauthun bagi pandamda festival asi pangthokpani haiki Buta pergi kereta sidar pergi film cinegoers film goers ki interest ho adu so along with the promotion of film madu interest to some restore to ba madu ne khoi challenge se because no sai food court hamba so that some atmosphere conducive atmosphere ma lakna madu ne khoi challenge se both the society as well as film forum so am job ba responsibility Manipur State Film Development Society ki Secretary Hamom Navana Fungdo Kibada Festival Manung da film sing aduga mari lena ba hilam kaya exhibition sing pangthokani haike Film Forum ki chairman S Mangol Zauna Sangai Festival or matung da hoje pangtho leba Night Plaza gi matogum Cine Plaza ama athubu matam da hawna ba sem sabat loire haike PLA amadi MNPF ki apunba force ta thabak tawduna leramba Sergeant Koko asengwa maming Emrayong Mingsen apobagi Ming Peter Mingsen Leifam Normal Kul Kamtong District Thasi ki Tangtara ka manga da Sandel District ki Sajik Champak da Assam Rifles ka Sona Kibalan thamda Laikidabada MNPF amasung RPM na ikai kumna ulaklei MNPF ki Assistant Publicity Secretary Thomas Nimai amasung RPF ki Assistant Secretary Publicity Bangkim na pun na thopacherol amana Laikidraba Sergeant Koko Mingsten isingani tara humde degi lup ani ki apunba force te yauduna India ki lanmi ka lantheng na ba lanpham kya da thona leina sarup yakiba ningtam lanmi amane Mahak Mama Lebak Manipur bo thamo senganung sizaba singmi tami khaidaba apunba Manipur ki khanjaba ningtam lami ama oibaga loinana mahaki ing tapa puksel sengba thaksikasi phajaba amadi maning makha tamni hingba pamjaba thona phaba marup amani mahana Mama Lebak ki damak thawai katkhiba asibu ikai khumna utpigi tharam MNPF amadi RPF ke unit department amasung station khudimakta pangthokrai Laikidrabag imong manung sagay natay marumapang singi awabadasu MNPF amadi RPF amasung masigal lami sanglo PLA na saruk yari hairi Housing Pau Gimarak na atin ba break ama. Sky Hospital da world class interventional cardiology ki khudong chab leijare operation tawdana heart ki ahuba menba coronary stenosis balloon na kam thoga stent hapa madi mi hun chongbagi layeng RF ablation singba chahi ani degi hena Sky Hospital da mai pak satharatli loinana PPI ICD combo amasung angiogram gi damak aikoi ki chief cardiologist Dr. L Shyam Kishore gatanabiu ningam hawdana ba hana booking tawbiu Swiss rolls with exotic fillings from Winkies, the cake specialist. Swiss rolls with exotic fillings from Winkies, the cake specialist. Hakchangi labor solak padagi producing attaba hakchang choktarba tumma chaba yaraktaba khong hama nungayaktaba singidamak amatta ngaraba upaidi jolip syrup amasun
Jolip capsule with changin sinavio. Pinasia Coaching Center, the best and only trusted coaching center in Imphal. Pinasia Coaching Center gi oja singna exam gi sem saba matamda support tawbiki amasung mateng yamna pangbiki. Exam tips, regular mock tests, suggestions amasung study materials sing yamna janaki. Class 10 thagadaba singna makok thongba oinabagi damaktadi Pinasia singna amata ngarba coaching center ni. Miyamna center sida thajaba thampi. Break it tungda makataba pauta Manipur State Cooperative Union Lampial Part Amadi District Cooperative Office Impal West ani napun sendunanga si Lamsang Assembly Constituency ge manungsan leba lambalda humpumari soba All India Cooperative Week celebration singin tala tret pangthokrai thoram adu da mayang langjing jila parishad ke member ke sohadeba Pradhan T Tompok Ward member Thani District Cooperator Impal West ke P Memi Amadi Society ge miwe ke sarup ya ke empowering papers through digitization of cooperative hybrid team the pangthok kiba thoram aduda Chief Executive Officer Manipur State Cooperative Union Irom Iboyamana phongdok kibada laibak ama sakot ange halabadi cooperative movement sakot laba matamda oithokpa ngamgani haike digitalization tawraga haiti akhoi mobile da deposit tawba khotpa mayam asigum basiniti IT gi technology oiba asigum basi akhoi society singsida akhoi na khangalaga awareness kumba training kumba education kumba akhoi na pira kanda kamain tawna asi sinagani haiba Narendra Modi ji gi oiba program da ki manung chanba ama oina kumsigi thim siti tawre Lising ni tala humdoida Manipur Public Service Commission and Lower Tribal Research Institute ke Deputy Director gi phamda khalaba candidate amabu ngasi phawa thabak puhandana namsinduna thambabu yaningdaba phongdok tuna ngarang degi hauna All Manipur Student Union changkhilaba khongjeng sorok ama oina ngasi CC Higher Secondary School ge geta school asige mairusna wakat mi pham ama phamkrai MSU ge Vice President Peter Lason phongdorapada pali balenga asin athuba matamda mairoi khunai yenglaga athuba matamda MPS na khalaba candidate asibu athuba matama thaba puhandrabadi MSU na makhal makha kya gi khongjang sangsilakani haina phongdokhi chumna nepotism yaudabida favoritism corruption yaudana niyom chumna thabak launaba adu MSU na pungning chinchali government gi duga democratic oina changjaliba khongjang asida sarkar ga MSU ga yasna proctragadi makha tana akanba agitation makhal makha tana changjala ni habse MSU side thammi Uripok Asom Lekaida ngasi Manipur Rural Bank ki branch sama Deputy Chief Minister Y Joy Kumar na hangdokre thoram aduda Reserve Bank of India ke General Manager PS Khwal amadi Manipur Rural Bank ke Chairman Dr. Prasanna Kumar Bal sarup yakhi Deputy Chief Minister Y Joy Kumar na haikibada loan launa ba honna bada miyam da awaba ka hena pibage thabak ko honna ba bank na honna ba galwenana loan lauri ba miyo singo loan singbage hena bi lera bade bank hena sakot pa oigani ngasi hangduli ba nawlem thong branch asin lamdam adong ge miyam da sauna kana ba piragani haikhi Mong matam pirabudigi sumlakpa wakalon aduga thinking karina the loan is not considered as loan is considered to be a grant koi side le aduna singdusu abani company aibigi wakalon da leba aduga medigi kamai to gebu bank na loan phana pininga so ai bisi problem legi dinnattaba aduga bank ba su ai problem legi adu kai ai topsen ki ba kotin ba aduga musu leitable Tongan balibak singdagi pairak usik sing hatpi ganu part amadi akwebigi saktam kalhausi migratory bus sing taram na oksi haba pandamda divisional forest officer thawal na paikala pathabaki manung chananga sidagi division asina gwanma mafam singda miyam da khangana ba loud speaker campaign thawal gi DFO amarjina lamthakrai Miriam degi pairak usik simung ngakpi senbiba haibusi yam nama tangai fadi haibusi miyam da ningthina khangana ba pandamda campaign asi direct khulak fawdan satkani hairi campaign asi February gi angan basaruk fawba sathagani makhatana part maya da lady bus school sing club sing da su akhanaba awareness program kaya pangthokani hairi Nipu mangarak soba voluntary blood donation came among us Imphal East Manung Sanma Moirang campus Hazep Laibung the Pangthokre Thoram Adu the Jilla Parishad member to Mayan American Sarup Yaki Ige Dakar Obiga Sang Hengalapon Maram Odina blood donation came as Pangthopani High K
Haukiba tang taraga manga da Tamelong district ta phamkiba cabinet mifam na veterinary officer post kuntraga tre law nabagi ayaba pikiba court ki mayoktani cabinet mifam na lawki ware corruption tawi habigi sapsaraba khudamni haina unemployed voluntary doctors association na sar story Manipur press club ta pangthukiba pawmu singa unaba amada association ge president Dr. T.I. Sabana sarkar na veterinary officer yankhagima pallaw unaba cabinet ki ware lawki adu matam madugi sarkar na post yankhagima pangi manungda post kungani to MPS na law naba process tauki post contract taret matam dugi sarkar na khaktuna thamhobadagi ngasi phaba court ki case lairi adubu hande ke sarkar asina court ki case ki mayok to over forward tawduna post contract taret law nabagi ayaba cabinet mifam na pass tauki handak lawki ba sarkar gi firap handok piyo kariguma sarkar na handok trabadi sarkar gi mathakta court ta contem thagani sayid adivasi gi matang da minister N Biren gi miyam gi nimit unaduna marik sumwa pham thamkrabani adubu sarkar na ngami habi gi matagum aranba mawda cabinet mifam na veterinary officer kunta tare hamna ba ayaba fiki sarkar asi corruption gi mayokta sabsana thabak tawgani haikhraga chathariba thong asinadi corruption tawdi haiba yaroi haiki ibinna date 15 da lawkhriba moina VO point tawgadamni haibagi mogi decision se review tawbiyo natragadi akoina si haijariba pose masi kaigumba handoktragadi akoina akhoi ngasai gi moida kota kandem thagani ketba kandem thagani makha thaba khoi legal action jula kholakani loina na khoi khoi tawpham thokpa khoi gi phangpham thokpa right to khoi phangna ba khoi honarakani na khoi government side ta khoi haijari Mamang sarkar ke deputy chief minister orama gai khangam na hozik paliba sarkar asibu hunduna sarkar asina singi sakwa tharang paikhan anaba khonariba asigi mayukta picnic satpaga sammanai haikiba wafam daipta yaudaba wangang ni haina BJP Manipur Pradesh ki spokesperson Kim Gangtena phongdorakle Manipur press club ta pangtho kiba pamusing unaba amada Kim Gangtena congress na saitaraga manga lengak lingaida singi sakwa tharang kaya thinthaki adubu nauna paliba sarkar asina sing amasung tam anigi marakta nungsinaba mari leihanba lambi thong phana bakan na khonari chief minister hadiba post asimak magic haiba post na te sakwa tharang paikana ba khona ba da matam khara sangba masana tabani sarkar na haikiba wafam sing nglaktaba matam da sarkar da saiba thangba yai adubo singe sakwa tharang gi thabo paikat pa hobata ngairinga da senior politician amasu oraba gai khangam na phongda ki wafam asidi khundaminari ba singtam ani ge marakta nungsina da na ba sinba thawong oigani haike ex deputy CM pu gai khangam na Honorable CM Buhulaga Tamenglong chat padu picnic chat pani haibase leibak macha yam tadaba season politician nangangoi do wani haina ehak haininge it is very unfortunate laibak thibane amaga nungsina roi do amaga chingna ba amigi wakhanda inject to na badu adugumba to biganu asine koina haijening bide Nung dolan gi sibilong khulmanak ta leba sara Valley Bridge November tara humde tatchiba adu ngasi fawa semjin dabana chatpe yadana leiri adu matam kharagi oina culvert hapsin nuna ngarang nimidang wadam dege gaila thok an sindi haure ngasi bypass lamida lan ba hawan khre hairi ngarang nimidang sarana pung tara makharom taba matam da sakang da bus singna none bazada no make up thok tuna aki akang pohon bagi thawong bu yang da phongdok tuna ngasi lamdam adung gi miyam na protest rally pangchokre None bazar ki tongan tongan ba mafam singa satuna pangthokiba protest manungda bazar asigi dukan singthong lonki Longmai area village council my student union new woman union Longmai area ZSU Khumji village authority Longmai village authority amadi Longmai area village council gi mihu singyau ki khongsa adu tongan tongan ba warol iba plate card kaya su phusin nakhi Hanakta pangthokiba pansai election na mai patlaba khetigau kendra gi jila parisad members sing amadi bamon kampu useko nongpok nongsup gram pansai ki oina mai patlaba pradhan amadi members sing loinana hanakta pangthokiba kuntra super state open water polo tournament ta champion oreklaba amadi mayaso ta pangthokiba tara mari suba master national aquatic championship ta medal lawrok aba miyo simu opage tharom ama kongboda leba WYLOC gi ground na pangthokre Haukiba November tara mathoi amasung tara gani thu da Platinum Exhibition Europe Limited na Olympian London na pangthokiba Europe ki Saurabh Aston Exhibition amasung fashion event India Fashion Week London da Manipur ge fashion designer Robert Naurem na the best inspirational designer lising tara tarak pada nungai ba phongdo pagalwene na ki oba fi kaya saduna London collection asida puthokiba fisabi ahum asem omita Sophia Kundongbam amadi Vidyalasmi athopam botaram opagi tharam amangasi Oripo Questam Leka de Leva Robert Naurem Studio and Academy asigi Mairu Singer Sinna Pangchokre. Thoram Aduda Wangang Aduna Robert Naurem the Fundo Kibada event of Si Yangwana Bohona Bada Awanungai Todokia Tenki.
lamdam asida khundamenariba tongan tonganba community singi fijelpu apunbagi saktam amani taknaba amadi nungsi sanani hingnabagi wakalonda fijel sing mix togana puthokhi mana makha taraduna laktiba November 18 da pangthokodriba sangai festival asida mahaki onasu November 18 da fashion show ama utlagani masida England dagi hanagi Miss Cat Elizabeth Helena Manipur ge nat ki oba fizol setuna saruk yagani masida su natana mathang sahi ge February 19 da London da pangthokodriba fashion conclusive ta su saruk yanana ba khangalakpa leire self help loom step weaver da slogan waraga toriba design asida mapaleba ke campaign singa sumaite gi facing export on bagi apa ma phongdrop leire thong asina Manipur da leiba fi servicing khatan natana lebak asigi semit lon da khadang oraba su kana ba piragani haina phongdokhi su support to view akhoi oiba lamdam gi oiba poche hinganji community khaibok taba si se tawdana just ID maite community ni do ni only maite the focus tawraga I garment design tawni habase designer khuding makta any travel designer oiro maite designer si wakhanje thadok piraga akhoi kai gumba any area small aina ngam area khuding makta gi ai isai sana habdi involve tawraga change se khoina tawraga di khitang oiraga su mingon da minungshi ma power paise ya Kaibi sana parta lebak Yaibilen Children Home da Thawbada leba Thawdam Ibemal Devi Memorial Trust na asa se kalam amadi sana thana problem kaya mating pibagal wedena saklen ama supiza kray trust ki thaw boba bobona phongdoro pada laikhidrabi Ibemal na pamjara magi matung ena thabak asi packet pani haiki Jalai biriba angang jibu segot sabi biriba adigi sangstan jibu su mateng pangboina amadi angang jingji su mateng pangboina Keradang ngamjaba keradang kasegi haiba wakalo lakpati sigumangasi aina ngamjaba kara jeng Hawaii thau ngamjaba kara pujarakna asi kaseg District S Prevention and Control Unit Imphal East na sinuna ISIB SK matang the awareness program ama Lamlong Higher Secondary School da pangthokre thoram adu da Lamlong Higher Secondary School ge principal Ais Sobita Devi Imphal East ki senior medical officer Dr. Ais Diamond Sharma amadi Imphal East ki DA CO Dr. N Romila Namaru eba music wana saruk yakhi Bharat ki President Ramnath Kovind na lakliba tangkun nga mathoida Manipur da laktuna sangai festival hogdokodoriba asida pamdaba thodok thoktana ba police na akan baseksin thorang lokholakpa leptri ngasisu Thawal Police Commando na yaripok singdada coming officer thaduna nupi yauna miyoi kaya mayumdagi putoktuna amamatu oina verification sathaki amadamda Thawal su Thawal Police na coming operation sathakre Kaksing SP ki mayang makha da SDPO Kaksing lusing ma team amana ngasi wabagai lamkhai bazar da thibu humi ki thabak sathakre mayo kaya marum mayum da verification sathaki Handak New Delhi ki NSIC grounds pangthokheba Amazon India Fashion Week da lamdam asigi iyongi potona saba firol ki design sing putoktuna lamdam asigi fi saba singi haito singthoba singma pan ge miyoi da phangan khre October 13 da pangthokheba Fashion Week aduda Manipur dagi Teresa Laisom amadi Sikkim dagi Uttam Pradhan punna Manipur ge iyongi firol singi lejari ba commercial potential sing adu utki Manipur ge fi saba singmu awama thakta pukana bagi pandam da khutna tuba firol sing adu malem ge miyam da khangana ba honaki Khatan lamdam asigi iyongi pothok sing hena miyamna pamnana ba anoba makhal gi design puthona bagi pandam su thamle Fashion Week adu lamdam asigi khulai basingna puthoba wa amadi kauna na saba polam sing su utki Satkiba tang mapandagi satharakkiba legal services degamari lenana ngasi kumbi dagi moirang fawa cycle rally ama satkre legal aid clinic kumbina legal services authority amadi Manipur legal services authority gi makha da sinna sathakiba cycle rally aduda mahiroi amadi legal aid clinic ki para legal volunteers samrama sarup yakhi District Legal Services Authority Bisnupur ki chairman na kumbi college dagi lamtha ki tungda kumbi college da legal awareness program amasu pangthokhi Bobol Technical and Skill Development Private Limited na electrician plumber da tha ani makhoi ke training piduna pass toraba naharol kunga taret Noida da leiba sal company da thabak taruna bagi damak private limited asigi chairman Naurem Nabasrana Kaksing Bazar Erawat Park ki lamtha khre sarkar ke thabak phanghau traba naharol singma makhal kaya ge training piduna mapan gi company kya da thabak piduna sakot pa imung amamam lehenna ba apaba kunai ama lehenna ba packet pa tharang ni haina Nabasrana phangdokhi manungda maming lairaba Noida da lairaba Cellcom company asida campus selection phanganduna Kaksingdagi makoi kungi mathakta hoje Noida da job placement phangduna makoi bu thabak join tawruna ba aikana khongsan bagi thabak akona pangthok chabani
Narcotic and Affairs of Border Police na Nupi Police down na Nagamapal da Leba Yangang Popi Magic Parking Satava Drive the Nupi Ama Lupal Singh Purum gi Ogadaba Heroin number 4 ga Konan Fare Hari Faramir Adudi Mansuwan Singh Paite Susampugi New Lam Kadagini Amaramda Thamai Baladan Hanzabalai Kai da Leba Baragiyum Amadegi RL Kotila Kobi Ukul District ki Twinem Kuldigi Amasu Heroin number 4 gram Taruka Konan Fare Haina Police ki Pia Arona Thadra Pacherol Amana Kangalakle Legal Aid Clinic Haurebi Imphal West na Manipuri State Legal Services Authority gi Miyang Makada District Legal Services Authority Imphal West ka punna kusan maduna nomagi oiba essay writing competition ama ngasi library and public school samuro da pangchokre competition aduda mahirwe kana saruk yaki competition aduda Huirem Data Maitena first L Belinda Devina second aduga Huirem Melody Devina third takre mako mathang talabas singda Sri Lang Devas Sinamana matum sing piduna ikai kumnabu utki National Legal Services Degamari Renal District Legal Services Authority Bisnupur Gimakada District at Legal Clinic Royal Academy of Law Enam Sinduna Ngasi College Asida Writing Competition ama pangchokre role of the public in pre-legal aid services habatin na pangchokeba essay competition aduda mahiri kana saruk yaki Tharam aduda District Session Judge Bisnupur as Brajasan amadi College Asige Principal Aijuge Sona atoba Mithunglen Singh oina saruk yaki wangang kibasina clinic asi maruk oina ka hena laraba kana lejadraba amadi disabled singda matau karamna logi kana fangangadagi haibigi pandam na pangchopani haiki tharmi saruk ama oina mako mathang taraba sinamana mathum sing piduna ikai kumnabu utki Itai Baras na maram oraga Itai amadi masiga nakna nakpundari ba kungang sina kudungsa da ba kaya tengnari ba sing NSPC da wakalaba sunga si faba tabi da badagi ngasidagi hauna NSPC amadi Itai Baras ki tabak tharam kudimak tingden baga loinena Itai Baras lambigi get solon sinduna protest hokre Itai Baras Area Development Society amadi Baras ki akoi bada laiba miyamna ngasi ayu angan badagi hauna thorak chuna Itai Baras lambigi get solon sinduna achat o sing tingki adumaku ana ayek amadi school ge mahiro sing de komchoki pamu sing unaba amada society ge first S Santana Fongdorakpada Beras nakna na laiba kungang sing maru oina Itai lokong Baru lok kom lok amadi Itai Baras ki mafam sing da Itai dam na maram odena lambi nam thakiba matam sang na hiram kudimakta awab mayok na lekhiba praja sing na hanjin wakat labsu NSPC na thawai birakta badagi ngasidagi hauraga yanaba ama productive faba gelon sin bagi amadi NSPC thingen bagi khonjang achi changkhilak pani haike yanaba productive faba NSPC ki thabak tharam kudimak thingbagi thabak sathakigani haike Singsi jengkin miyo hai na koi moi da hajo matam da nasi bhawa si moi tagi waiba positive response am da phangje da badagi khoshong noroba porja singna NSPC ro kwak law dokta porja kamali na ba thai bede sase nasi dagi NSPC mari le na ba thabak thorom official ni thabak thorom amasung official ni chathok kasin da matam da thai bede sta leiba koi colonial ba le kai sing porja sing nasi dagi thai bede ki mari le na ba thabak thorom amasung NSPC ki thabak sing thingin Hauzik ngasi gi sanabagi Paulo Bisi Ngasigi sanabagi pauda Sports Authority of India Special Area Game Center Kumalapana pangthokeba center asida lainabagi test November 3 tagi nipan phau pangthokeba aduda candidate sama kunthak mapan khangalaba candidate singa November nipan phawagi manungda center asida report tawrona ba khangalakle Handak Bharat Yambu Odna Pangthokeba under 17 World Cup the Bharat ki most senior saruk yakiba Manipuri masa loina TS B Chandra Singh Football Academy ki sanore ama oikeba midfielder Wangzam Suresh ngasi academy asia laktuna academy asige sanore singawari watai sanabagi tharam ama pangthokre academy asige course ani and utam amasung ke kasorji ki lising makada practice session amasu pangthoki wari watai sanaba aduda Suresh na aphaba sanoroi ama onana ba pakta kya supiram ki loina academy asige makadege suma ki tungi punsida mai pau haiba warol PK MSL Kabaddi Federation of India Miyang Makada Orissa Kabaddi Association na Sinduna Ladiba December 23 gi tra trade fa pangthokkodori bani fumari suba junior national championship boys and girls satta saruk yarunabagi damakta trial cum selection lagdiba November 23 gi kun phaba UCL ground Oripo Basaspati Lekai da ayuki pungtai makhai taba matana pangtholagani saruk yaningba affiliated unit club amadi department khudimake junior girls amasung boys ki sanaloi singna mari lenabasi sang singalena na Manipur State Kabaddi Association single joint secretary da report taruna bakhangalakle
All Manipur Football Association na loisindana leiba train suba Manipur State League asi loisindana batongan chongan club singdagi makoi gi oba wafam phongdona ba appeal tawrakle maru oina thanga association gi oba meeting pangthoktuna league asi gi hojik leiba sai kanglon amadi chanaba kanglon amadi naun hapsing ga da ba chana kanglon gi damakta kumna khanakre maru oina mumatho suba systemic pangthokadaba Inter District Tournament Pangchokadaba State ki Team National Championship Saruk Yagadaba Loinana All India Football Federation na conduct of Lower Division League Tournament Sing Saruk Yagadaba Singi Thabak Tharum Kaya Laibana Atubu Matam League Asi Saruk Yaning Basingna November Taragamapan Pabaki Manung Association Asitalaktuna Mot Tamada Makanga Lakre Taramatu Suba Jadona Memorial Football Tournament Ngasi Sanakiba Mes Singda Namdolong na Kadibu Panjal Anisinoda Ragalong na Kasamchong Panjal Ahum Amada Amadi Tarung Amadi Naikalong na Gol Amata Sanadana Drosat Kre Hauzik Makatan Chanabagi Pau Ning Thousand Boyadi Lobisi Ex Polo Club Wangkhaina Manipur Police Sports Club Team Bibu Maiti Bipiduna Sahi Sigi Kuntrom de Shuba and Hazari Madi Dr. N Tombi State Polo Tournament ki champion Oikre Manipur ki sagol kangjai mangkhidna ba madi masana si hena sakol hanabagi pandamda Manipur Horse Riding and Polo Association sinduna mamang thagi tang kunipan dagi state asigi masak naraba polo team kunipan saruk yaduna imphal gi mapal kangjai bungda chatharakhiba kunthrom lishuba en harzari amadi Dr. N Tombi State Polo Tournament ngasi loisan kre loisan bagi thoramda Minister Karam Siam Youth Affairs and Sports ki Commissioner amadi Manipur Horse Riding and Polo Association ki President Ais Dilip Laikhidraba Dr. N Tombi Loinabi Naurem Sana Tombi Su Saruk Yaki Satarakiba Tournament Asigi Ngasi Sanakiba Aroiba Matchda Ex Polo Club Wangkhaina Manipur Police Sports Club Team Bibu Panjal Mapal Marida Maiti Bipiduna champion Oikibani Match asida mai pakiba Ex Polo Club Wangkai gi Panjal Singadu P Ojitna Ahanba Anishuba Madi Marishuba Sakarda Panjal Mari Sanki T.S. Jacob na Ahanba Sakarda Panjal Ani L Atangbana Anishuba Madi Marishuba Sakarda Panjal Ani Sanki Atoba Panjal Laduna L Tolong Khombana Ahanba Sakarda Sankibani Match asida mai tikiba Manipur Police Sports Club Team Bigi Panjal Mari Edu T Pradeep Kumar na Ahanba Madi Anishuba Sakarda Panjal Ani Madi Ais Abung Khumana Ahanba Madi Anishuba Sakarda Sankibani Satharkiba Tournament asigi best discipline ki team takiba CRPF Polo team da All Manipur United Veteran Football Association na donate tauba trophy amadi cash prize winner lupa lising tara piki winner oikiba Ex Polo Club Wangkai da trophy ga loina na lupa lising yang amadi runners up takiba Manipur Police Sports Club team B da trophy ga loina na lupa lising nipu thorama pusing na khusinaki Thagasari Makatana Ayingasagi Paulo Bisi Ngasigi oikibai ngasigi pauda ICAR Lampel Patigi Pleko Paugi Matungina Ngasigi Kwaidigi Sakiba Celsius degree Kunmari Tasmik Manga Kwaidigi Ingba Celsius degree Taranipal Tasmik Mari Nuksita yawa isang manilgisang ayuk da sada marputara mari Nungtil da sada humputara truk oiki Ngasigi nong sukiba kisang Swino Tasmik Mapal millimeter ni Loisilapda Maru Eba Pau Amukahana Mamang Sarkar Singh the picnic Salamadi Yai BJP ke Sarkar Asinadi Sakot Harangi Thabak Paket Pasat Bani Hanasi Minister N Biren High Crane All political party ke memorandum drafting subcommittee na center the Pisingada ba memorandum sember loire Low Yenaba Paiduna Thamba Poway Singh Sakang the Basing Mai Tabaki Tabak Sataragre, Marilena Basing Maraleba Singh Father Terak PBU Haina Lomi Singh Fundo Narakle. Dealers in a kerosene Singh Tokta Badagi kerosene liter the Lupa Kulumde Pibadu, Miam liter the Lupani Pumanga, the Yankai Power Pidun Lainari Haina, Minister Karam Siam Nafundo Cray. Amasung IMC na Kuan from Sin Hidak Mana Singh Yuanba Ting Lahana Mahut Minister T.I. Siam Kumana Lautokre.
Ngasigidi ISTV na pijaba pau matang asida loijare miyang tabiriba mayam puna makpu amuk hana kurumjari. Seri Gaurasan Rai Namo Purba Samda Aikoi Kwai Puna Mapu Nakon Biram